ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯙꯤ ꯃꯔꯧꯁꯤꯡ ꯂꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯖꯤꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯨꯁꯤ ꯍꯥꯏꯒꯠꯇꯅ ꯆꯠꯄ ꯐꯥꯎ ꯉꯝꯗꯕ ꯃꯈꯩ ꯊꯛꯆꯤꯜꯂꯕ ꯊꯛꯆꯤꯟꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡ ꯑꯗꯨꯗ ꯑꯆꯧꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯤꯗꯅꯤ ꯅꯥꯕꯒꯤ ꯆꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯂꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯕꯨ ꯍꯥꯏꯕ ꯌꯥꯏ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕꯒꯤ ꯄꯥꯎ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯊꯦꯡꯅꯔꯤꯕꯁꯤ ꯀꯤꯗꯅꯤ ꯑꯅꯤ ꯑꯃꯨꯛꯇꯪꯕꯨ ꯐꯦꯜ ꯑꯣꯏꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯂꯩꯔꯝꯕ ꯂꯟ ꯊꯨꯝ ꯂꯣꯏꯌꯨ ꯍꯥꯏꯕ ꯑꯅꯥꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯆꯥꯔꯤꯕ ꯊꯛꯂꯤꯕꯁꯤꯡ ꯑꯁꯤꯅ ꯆꯥꯎꯔꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛꯇꯗꯤ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯁꯥ ꯐꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯅꯪꯒꯤ ꯀꯤꯗꯅꯤ ꯑꯗꯨꯕꯨ ꯁꯣꯛꯍꯜꯂꯛꯄ ꯌꯥꯕ ꯅꯪꯅ ꯇꯧꯒꯗꯕ ꯑꯃꯁꯨꯡ ꯇꯧꯔꯣꯏꯗꯕ ꯍꯩꯅꯕꯤ 5 ꯈꯛꯇꯪ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕ ꯍꯩꯅꯕꯤ 5 ꯑꯁꯤꯗ ꯅꯪꯅ ꯇꯧꯒꯗꯕ ꯑꯃꯁꯨꯡ ꯇꯧꯔꯣꯏꯗꯕꯁꯤꯡ ꯌꯥꯎꯔꯤ ꯃꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯏꯟꯕꯤꯔꯕꯇꯗ ꯀꯤꯗꯅꯤ ꯐꯦꯂꯔꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯀꯤꯗꯅꯤ ꯅꯥꯔꯛꯄꯁꯤ ꯃꯁꯥꯅ ꯀꯔꯤꯁꯨ ꯈꯪꯍꯧꯗꯕꯁꯤꯅꯤ ꯍꯥꯏꯕꯗꯤ ꯑꯇꯩ ꯂꯩꯅꯥꯒꯨꯝ ꯀꯥ ꯍꯦꯟꯕ ꯂꯥꯏꯑꯣꯡ ꯎꯠꯇꯕꯁꯤꯅꯤ ꯀꯤꯗꯅꯤ ꯅꯥꯔꯛꯄꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯁꯨ ꯅꯠꯇꯦ ꯁꯨꯞꯅꯒꯤ ꯅꯪꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯗꯒꯤꯅꯤ ꯇꯧꯒꯗꯕ ꯑꯃꯁꯨꯡ ꯇꯧꯔꯣꯏꯗꯕ 5 ꯑꯗꯨ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯀꯤꯗꯅꯤꯁꯤꯡꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯊꯧꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯐꯠꯇꯕ ꯃꯦꯇꯥꯕꯣꯂꯤꯛ ꯋꯦꯁꯁꯤꯡ ꯍꯛꯆꯥꯡꯗꯒꯤ ꯊꯥꯗꯣꯛꯄ ꯑꯃꯁꯨꯡ RBC ꯍꯥꯏꯕꯗꯤ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜꯁꯤꯡ ꯄꯨꯊꯣꯛꯄꯗ ꯆꯥꯡ ꯅꯥꯏꯍꯟꯕ ꯑꯁꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯅꯪꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯏꯁꯤꯡꯒꯤ ꯆꯥꯡ ꯑꯁꯤ ꯐꯖꯅ ꯊꯛꯇꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯆꯦꯜꯂꯤꯕ ꯏꯗꯨ ꯇꯥꯁꯤꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯍꯧꯔꯛꯀꯅꯤ ꯃꯁꯤꯗꯒꯤ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡꯗ ꯆꯦꯟꯒꯗꯕ ꯏꯒꯤ ꯆꯥꯡ ꯍꯟꯊꯔꯛꯀꯅꯤ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯍꯛꯆꯥꯡꯗꯒꯤ ꯃꯦꯇꯥꯕꯣꯂꯤꯛ ꯋꯦꯁꯁꯤꯡ ꯂꯧꯊꯣꯛꯄ ꯑꯁꯤ ꯏꯒꯤ ꯈꯣꯡꯖꯦꯜꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯅ ꯏꯒꯤ ꯈꯣꯡꯖꯦꯜ ꯍꯟꯊꯔꯛꯄ ꯑꯁꯤꯗꯒꯤ ꯍꯛꯆꯥꯡꯗꯒꯤ ꯐꯠꯇꯕ ꯇꯣꯛꯁꯤꯟꯁꯤꯡ ꯊꯥꯗꯣꯔꯛꯄꯗ ꯑꯄꯟꯕ ꯃꯊꯧ ꯉꯝꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ ꯃꯁꯤꯗꯒꯤꯅꯤ ꯀꯤꯗꯅꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯑꯗꯨꯅ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡ ꯑꯗꯨꯅ ꯐꯠꯇꯕ ꯇꯣꯛꯁꯤꯟꯁꯤꯡ ꯆꯦꯟꯊꯈꯤꯅꯕ ꯃꯍꯤꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯆꯦꯜꯍꯟꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯏꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯅꯣꯡꯃꯒꯤ ꯔꯨꯇꯤꯟ ꯀꯥꯏꯗꯅ ꯊꯛꯄ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯍꯥꯏꯗ꯭ꯔꯦꯇꯦꯠ ꯑꯣꯏꯅ ꯊꯝꯅꯕꯒꯤꯗꯃꯛ ꯑꯍꯜ ꯑꯣꯏꯕ ꯅꯣꯔꯃꯦꯜ ꯍꯦꯜꯗꯤ ꯄꯔꯁꯟ ꯑꯃꯅ ꯅꯣꯡꯃꯗ ꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯨꯏꯠ ꯖꯨꯏꯁꯅꯆꯤꯡꯕ ꯒ꯭ꯂꯥꯁ 9ꯗꯒꯤꯅ 10 ꯐꯥꯎꯕ ꯊꯛꯄꯤꯒꯗꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯪꯖꯤꯟꯕꯤꯒꯗꯕꯗꯤ ꯏꯁꯤꯡꯒꯤ ꯆꯥꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯊꯛꯆꯤꯜꯂꯕꯁꯨ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡ ꯑꯗꯨꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯃꯟꯕ ꯍꯥꯏꯕꯁꯤ ꯐꯠꯇꯦ ꯑꯗꯨꯅ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯊꯛꯄꯤꯒꯗꯕꯅꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯆꯥꯁꯤꯜꯂꯤꯕ ꯊꯨꯝ ꯑꯩꯈꯣꯏꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯊꯨꯝ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯜꯂꯕꯗꯤ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯍꯜꯂꯤ ꯅꯪꯅ ꯆꯥꯁꯤꯜꯂꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯗ ꯌꯥꯎꯔꯤꯕ ꯑꯄꯨꯟꯕ ꯊꯨꯝ ꯑꯁꯤꯒꯤ ꯆꯥꯗ 95%ꯗꯤ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡ ꯑꯗꯨꯅ ꯃꯦꯇꯥꯕꯣꯂꯥꯏꯖ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯦꯟꯅ ꯂꯥꯏꯍꯟꯖꯔꯛꯀꯦ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯁꯤ ꯆꯥꯈꯤꯕ ꯊꯨꯝ ꯑꯁꯤ ꯒ꯭ꯔꯥꯝ 100ꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯆꯥꯁꯤꯟꯈ꯭ꯔꯤꯕ ꯊꯨꯝꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯕꯣꯗꯤ ꯑꯗꯨꯗ ꯏꯅꯔꯖꯤ ꯄꯤꯕꯗ ꯒ꯭ꯔꯣꯊ ꯇꯧꯍꯟꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯠꯇꯕ ꯂꯦꯝꯍꯧꯔꯤꯕ ꯑꯗꯨꯅ ꯍꯛꯆꯥꯡꯒꯤ ꯃꯄꯥꯜꯗ ꯋꯦꯁ ꯑꯣꯏꯅ ꯊꯥꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯆꯥꯁꯤꯟꯈ꯭ꯔꯤꯕ ꯒ꯭ꯔꯥꯝ ꯁꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ 95 ꯒ꯭ꯔꯥꯝꯒꯤ ꯃꯊꯧꯗꯤ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡ ꯑꯗꯨꯅ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯨꯝꯒꯤ ꯆꯥꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯜꯂꯕꯗꯤ ꯑꯍꯦꯟꯕ ꯊꯨꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯇꯣꯏꯅ ꯀꯥ ꯍꯦꯟꯖꯤꯟꯕꯤꯁꯤ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡꯒꯤ ꯃꯊꯧꯗ ꯈꯝ ꯊꯦꯡꯅ ꯍꯟꯊꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯅꯣꯡꯃꯒꯤ ꯗꯥꯏꯠ ꯑꯗꯨꯗ ꯊꯨꯝꯒꯤ ꯆꯥꯡ ꯀꯥ ꯍꯦꯜꯂꯛꯄ ꯑꯁꯤꯅ ꯍꯛꯆꯥꯡꯗ ꯀꯥ ꯍꯦꯟꯕ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯍꯜꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ BP ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯈꯠꯍꯜꯂꯤ BP ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯅ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯥꯏꯊꯍꯜꯂꯛꯀꯅꯤ ꯃꯁꯤꯗꯒꯤ ꯀꯤꯗꯅꯤ ꯐꯦꯂꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯍꯨꯝꯁꯨꯕꯗ ꯁ꯭ꯃꯣꯀꯤꯡ ꯆꯨꯔꯨꯞ ꯊꯛꯄ ꯆꯥꯡ ꯅꯥꯏꯅ ꯆꯨꯔꯨꯞ ꯊꯛꯄ ꯑꯁꯤꯅ ꯅꯪꯒꯤ ꯏꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯕ꯭ꯂꯗ ꯚꯦꯁꯦꯜꯁꯤꯡ ꯑꯗꯨꯗ ꯄꯥꯛꯁꯟꯅ ꯁꯣꯛꯄꯟꯕ ꯑꯀꯥꯏꯕ ꯑꯊꯤꯡꯕ ꯀꯌꯥ ꯂꯩꯔꯛꯏ ꯃꯁꯤꯅ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡꯗ ꯆꯦꯟꯒꯗꯕ ꯏꯒꯤ ꯈꯣꯡꯖꯦꯜ ꯇꯞꯊꯍꯜꯂꯛꯀꯅꯤ ꯑꯁꯨꯝꯅ ꯏꯒꯤ ꯈꯣꯡꯖꯦꯜ ꯍꯟꯊꯔꯛꯄ ꯑꯁꯤꯅ ꯅꯪꯒꯤ ꯀꯤꯗꯅꯤꯁꯤꯡ ꯑꯗꯨꯒꯤ ꯐꯪꯁꯟꯁꯤꯡ ꯃꯥꯡꯊꯔꯛꯄ ꯍꯦꯜꯂꯛꯀꯅꯤ ꯃꯁꯤꯗꯒꯤ ꯂꯩꯔꯝꯕ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯀꯤꯗꯅꯤꯒꯤ ꯑꯅꯥꯕꯁꯤꯡ ꯑꯗꯨꯁꯨ ꯍꯦꯟꯅ ꯑꯀꯤꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯏꯁꯇꯗꯤ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯨꯞ ꯊꯛꯄ ꯑꯁꯤꯒ ꯀꯤꯗꯅꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯑꯅꯥꯕꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯤꯗꯅꯤꯒꯤ ꯑꯅꯥꯕ ꯑꯃꯁꯨꯡ ꯀꯤꯗꯅꯤ ꯐꯦꯂꯔꯁꯤꯡꯒꯤ
अरोइबा पंदुप यौरकपसी चुरुप थकपसिना ख्वाइदगी चाव मरम ओइरे मरी सुबदा अल्कोहल सिजिनबा हाबदी यू थकपा नंगी किडनी सिंग अदुना नंगना थवाई ताना थक्सरिबा अल्कोहल यूगे सरुक सिंग याउना हार्मफुल ओइबा सब्सटेंस कया अमा चुमथोकलिबनी अदुना नंगना करिगुंबा यूसी हाइगत्तना चटप फाव ngamdaba मखै थक्सिलबा थक्सिन खरिबा सिंग अदु चुमथोकनबा होनबदा नंगी किडनी सिंग अदुदा अचौबा प्रेशर अमा ओरकदोरिबनी चांग नाइना रेगुलर ओइबा बेसिस अमदा अल्कोहल से सिनबा तारबदी मसिना नंगी इसिंगी ओइबा मरीदा याम चाउन अकाइबा ओइलकनी नंगना नुंगतिगी थक्लिबा यू अदु हक्सांगदगी इसिंगी चांग याम का हेना मांगखिबा हाइबदी डिहाइड्रेट तहनबा ngamba पोषक अमनी नंगी हक्सांग अदुदा यूगी चांगना सुम वांखलकलबा मसिना नंगी लैरिबा ऑर्गन्स खुदिंगमक्ता यामना का हेनबा महीगी चांग हेंगलकनी मसिदगी मखोइगी तौगदबा मथौ हाइबदी नॉर्मल परफॉर्मेंस सिंगदा अपनबा अथिंगबा अमा ओरकनी कॉमन ओइना अल्कोहल हाइबसी लिवर की ओइबा अनाबा सिंगी होरफम ओइरे मसी खक्तसु ओइरमद्री लिवर सोलकपदगी नंगी किडनी रोमदा अमुक सेनफम थोकपा इगी खोंजेलदसु अपनबा पिरई असुमना लिवर दा ताइनरम लबा मतुंग किडनी रोमदा अमुक साउन अमांगबा लाहले मंगा सुबदा पेन किलर्स ख्वाइदगी मबुधी मरोक सिंग लई हारिबा मियोइबा इखोइसि ख्वाइदगी सोनबा जीबनि हाइबदा हाइमन मथोकलरोय कोक सिकलकबिसु पेन किलर हक्सांग कयत अमा हेक सिकपा लेंबा हौरकलबा डॉक्टर तानरमदा डॉक्टर साबा कयाना हेक्ता पेन किलर से सिजने होय चुमी पेन किलर हाइबसी अनाबा हाटनबा हिदाक अमनी मसिन थिंगमद्रबा अनाबा कयादा डॉक्टर सिंगना प्रिस्क्राइब तौदुना सिजना लेबनी अदुबो का हेना पेन किलर से सिजनरबदी नंगी किडनी सिंग अदुगी मथौ लेपकनबगी सावरबा मरम अमा ओइरि हाइबसी खंजिनमिनसी खुदम ओइना याम का हेना हेक्सासिनबगा अनाबसे हेखंफै फैदा खनबा हिदाक एस्पिरिन सिंग पेन किलर सिंग असिना नंगी किडनी सिंग दा चेनगदबा इगी खोंजेल हंथानबा ngami हाइरिबा अकनबा ड्रग सिंग असि नंगी किडनी टिश्यू अदुगिदि डायरेक्ट हुगी मसकनी मसिना मखोइगी मथौ फंक्शन सिंग मपुंग फाना तौबा ngamaलक्ति सही खुदिंगी अनौबा किडनी फेलियर गी चादा 3 to 5% दी का हेना पेन किलर सिंग नरुबना ओइरि असुमना मयांगी मफमदा थमजरिबा पॉइंट मंगा असि नंगी किडनी सिंग अदुबो काहलकपा याबा नंगोंदा लैबा हाइनाबि सिंगनी अखोइनदी फजना खंगदबा पंजरिबा पॉइंट मंगा सिनतबा अतोपा किडनीबु मांगथहलकपा याबा नंगोंदा लैबा हाइनाबि लाइफस्टाइल कया अमसु लैरि खुदम ओइना बैलेंस डाइट चादबा असिना सिंगबा सिंग पनबा याय अदुना नंगसु किडनीबु मसा मऊ फना थमनबगिदमक नंगी अंगंबि थाकता हाइरिबा हाइनाबि सिंग असि थादोकनबा होनबियु अखोइ पुना होनमिनसि अखोइ मियोइबना हक्सांग लुना तौरकलिबसि नारक येलकनबा मतमददनी मदुदी थेंगमलबनी अदुना नारक येलक्त्रिङै सेल तिंग्द्रिङै सेक्शन बना अफबा पाम्बैनी